ꯁꯦꯟꯇꯔꯅ ꯂꯧꯒꯗꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯂꯣꯛ 3 ꯈꯨꯗꯝ ꯑꯣꯏꯅ ꯅꯝꯕꯣꯜ ꯕ꯭ꯂꯣꯛ, ꯕꯤꯁꯦꯝꯄꯨꯔ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯕ꯭ꯂꯣꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯁ꯭ꯀꯤꯝꯒꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯕꯤꯔꯛꯄ ꯑꯔꯕꯥꯟ ꯔꯨꯠꯁꯨ ꯁꯔꯨꯛ ꯑꯗꯨꯝ ꯌꯥꯕꯤꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯥꯆꯤन ꯀꯣꯏꯌꯥ ꯌꯧꯅ ꯂꯥꯛꯄ ꯉꯝꯗꯕ ꯊꯨꯡꯕ ꯉꯝꯗꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗ ꯌꯧꯁꯟꯕ ꯉꯝꯗꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯁꯦꯟꯇꯔꯅ ꯃꯇꯦꯡ ꯄꯥꯡꯉꯣ ꯀꯥꯆꯤन ꯀꯣꯏꯌꯥ ꯌꯧꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯛꯑꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯁꯦ ꯃꯁꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯛꯄ ꯃꯇꯝꯗ आधार कार्ड चंदबा यादबा आधार कार्ड याउद्रगदी आई कनानो हाइबादो मसक खंगबगुमना विदम रजिस्ट्रेशन असे पाइद्रगदी बिजनेस तौरिबा मियादो कनानो हाइबादो मिनिस्ट्री ऑफ MSME ना मसक खंगोयबा मरम अदुना आइना बिजनेसमैन अमा बिजनेस अमा तौरे हाइबगी मिंग चनबगी सक्ताक चेदो विदम रजिस्ट्रेशन असे पाइरगदी मदुगी खुदुंग चाबा दो फंगदोरिबनेबा मरम अदुना अखोइना करिगुंबा बिजनेस अमा तौगे हाइना खंबिरक्लबा अदु ओइबा तारगदी विदम रजिस्ट्रेशन असे सुंसोय सोइदना तौसनबिरोबा अखोइना मतुंग ताबददी CSC अमादा चतपा मतमदा तौरुबा मतमदा अखोइगी सर्विसिंग चार्ज खरा अदुम लौगे हाइरकनी अखोइना सुमाइना अवेयरनेस तौरिङाइदा विदम रजिस्ट्रेशन तौबा असिदी फ्रीदा अखोइना लाक्पिरिबा पुनमकु अखोइना नुंगाइबा फौजबा अखोइगी इंडस्ट्री सिदा चौखतपा हेनगतले इम्प्रूवमेंट लैरे तौनिंबा मिसे असुकी मतिक लैरे हाइबसे अखोइदासु नुंगाइबा अमा फौजैयबा मरम अदुना अखोइना सुमाइना खल्लगा सिगी जगादा विदम रजिस्ट्रेशन तौदबा यादे हाइदुना अखोइसु मफम अमदा हेक्ता पाना तौसनबा नतेबा खरक इंटरेस्ट लैबा मफम बिजनेस तौनिंबा मफम से खल्लगा अखोइना तौजबसिदा लैबिरिबा लमदम असिगी नुसिजरबा एंटरप्रेन्योर ओइनिंबगी वाखन अमदी बिजनेसमैन अमा ओइगे हाइबगी वाखन लैबिरगदी अखोइना अवेयरनेस माइना तौरिङै मतम असिदा थोपिरक्तुना रजिस्ट्रेशन असे तङाइ फदना तौसिनबिहौ हाइदुना अइना हन्ना DIC की माइकैदगी कोकनोना खुरुमगा हाइजरी मरमदी मसिगी कानाबसे असुकी मतिक खंगकनी हाइ विदम रजिस्ट्रेशन तौरगा करीबु काना दोइनो हाइबगी वाखलोंदो थादोपियोबा अदुगा मसिगी विदम रजिस्ट्रेशन तौरे हाइरगा अखोइना बैंक तगी हेक्ता पैसा फंगनी हाइबगी वाफमसु नतेबा करीगुम्बा अखोइना विदम रजिस्ट्रेशन जे पाइरगा तहौबा तारगदी मणिपुर सिदा लैरिबा एनी डिपार्टमेंट हॉर्टिकल्चर ओइबा याय एग्री ओइबा याय वेटरनरी ओइबा याय अदुदा लापा बेनिफिट फंगदबा स्कीम लापा मतमदा अखोइना अप्लाई तौबा मतमदा विदम रजिस्ट्रेशन पाइबा असिगा पाइदबा असिगा कनाना कानबा फंगे हाइबदो मतमदुदा एंटरप्रेन्योर अमा ओइगदोरिबा मीदुना खंगनेबा मरम अदुना खुदोंग चाबा से लौबियो हाइजनिङि सिदा लाइथोपिगनु अयमना एंटरप्रेन्योर ओइगे हाइना खनबा तारगदी अइना तौगदोरिबा ट्रेडतुदा डेडिकेट तौबियोबा वाखन से माइंड सेट से सुंतु थुगाइबिगनोबा अइ ड्रीम अमगी मतुंगिना अइ सी यौदबा यादे अइ सी तौरगा मथक अइ चाखतुइने अदु यौने हाइबगी अइ इसादा वाखलोन अमगा लोइनाना बिजनेस मैन अमा ओइगदोरिबनेबा हेक थोलकपगा अइ मिंग चटपा अफावबा एंटरप्रेन्योर ओइगे हाइबदुदि कैदोंनुंगदा मी अमता ओइरोयबा मचा अदुनबु स्मॉल MSME हाइसे सिसिनेबा स्मॉल दगी मचा दगी हौरगा अइना लामनिंगिबा ओइनिंगिबदो अदु यौबा ngamnanaba स्टेप से मथंग कागदोइनेबा मदुगी स्टेप तु मथंग कानबगी दमकता
ꯌꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ MSMEꯁꯤꯅ REM ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ DICꯁꯤꯗ ꯊꯥꯗꯕꯤꯔꯛꯄ ꯊꯧꯗꯥꯡꯗꯣ ꯑꯩꯈꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯆꯣꯡꯊꯣꯛꯆꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯒꯣꯔꯃꯦꯟꯅ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯂꯥꯏꯊꯣꯛꯄꯤꯒꯅꯨ ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯛꯑꯣꯏꯑꯕ ꯑꯩ ꯇꯧꯖꯔꯝꯃꯁꯨ ꯐꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯂꯥꯛꯀꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯂꯩꯍꯟꯕꯤꯒꯅꯣꯕ ꯁꯤ ꯍꯦꯛꯇ ꯇꯧꯔꯒ ꯂꯥꯛꯑꯝꯃꯒ ꯑꯗꯨ ꯈꯔ ꯉꯥꯡꯉꯝꯃꯦ ꯑꯗꯨ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒ ꯀꯩꯝꯇꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯄꯤꯔꯣꯕ ꯃꯔꯝꯗꯤ ꯃꯃꯥꯡꯒ ꯍꯧꯖꯤꯛꯀ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯈꯖꯤꯛꯇꯪ ꯇꯧꯅꯤꯡꯕ ꯃꯤꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯊꯤꯔꯒ ꯃꯇꯦꯡꯁꯦ ꯀꯃꯥꯏꯅ ꯄꯥꯡꯉꯒ ꯆꯥꯎꯈꯠꯀꯗꯒꯦ ꯃꯣꯏꯁꯦ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡꯗꯣ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯇꯧꯖꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯅꯅꯕꯗꯣ ꯍꯣꯠꯅꯕꯤꯔꯣꯕ ꯑꯗꯨꯒ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤꯃ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯅꯤꯡꯕ ꯇ꯭ꯔꯦꯗꯇꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯣꯏꯔꯣ ꯀꯥꯔꯄꯦꯟꯇꯔꯤ ꯑꯣꯏꯔో ꯑꯦꯅꯤ ꯇꯧꯅꯤꯡꯕ ꯌꯥꯏꯌꯦꯕ ꯇ꯭ꯔꯦꯗꯇꯤ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯍꯥꯏꯔꯣꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯩꯁꯦ ꯄꯤꯀꯜ ꯁꯥꯔꯦ ꯅꯠꯇ꯭ꯔꯒ ꯀꯕꯣꯛ ꯄꯨꯊꯣꯛꯑꯦ ꯆꯥꯅꯅꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯑꯕ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯁꯨꯞꯆꯜꯂꯒ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯍꯥꯟꯕꯗ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯈꯣꯡꯊꯥꯡꯅꯦꯕ ꯁꯤꯒꯤ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯥꯒꯗꯕ ꯀꯥꯟꯅꯕ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯀꯥꯟꯅꯕꯒꯤ ꯃꯊꯪ ꯃꯊꯪ ꯕꯤꯅꯤꯐꯤꯠꯁꯤ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯪꯉꯒ ꯁ꯭ꯀꯤꯝ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕ ꯃꯤꯁꯤꯡꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯍꯥꯏꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯩ ꯁꯤ ꯀꯕꯣꯛ ꯁꯥꯕ ꯍꯩꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯩ ꯄꯤꯀꯜ ꯁꯦꯝꯕ ꯍꯩꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯨꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯣꯏꯗꯦꯕ ꯃꯥꯒꯤ ꯃꯁꯤꯗꯩꯁꯤꯗ ꯆꯪꯒꯗꯕꯁꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯐꯁꯥꯏ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯐꯨꯗ ꯁꯦꯐꯇꯤꯅ ꯆꯦꯛ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯁꯦ ꯑꯗꯒꯤ ꯄꯦꯀꯦꯖꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯕ꯭ꯔꯥꯟꯁꯦ ꯀꯃꯥꯏꯅ ꯃꯃꯤꯡ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯗ ꯄꯤꯖꯕꯒꯤ ꯋꯥꯔꯤꯈꯛꯅꯦꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯀꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯔꯁꯀꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯦꯕ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯁꯦ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯤꯍꯧ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯟꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯑꯃꯈꯛ ꯂꯩꯔꯕꯅꯤ ꯀꯣꯚꯤꯗ ꯂꯥꯛꯑꯦ ꯀꯣꯚꯤꯗꯀꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯈꯇꯪ ꯐꯔꯛꯄꯗ ꯔꯥꯏꯑꯣꯠ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯔꯤ ꯁꯨꯒꯗꯒꯦ ꯏꯟꯀꯝꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯑꯋꯥꯕꯅ ꯃꯥꯌꯣꯛꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯀꯝꯗ ꯈꯖꯤꯛꯇꯪꯈꯛ ꯏꯝꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅꯅꯕ ꯊꯥꯗꯕꯤꯔꯛꯏꯕ ꯁ꯭ꯀꯤꯝ ꯑꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯈꯟꯕꯤꯔꯒ ꯉꯁꯤꯒꯤ ꯁꯣꯟꯊꯍꯧꯔꯕ ꯃꯥꯂꯦꯝꯁꯤꯗ ꯁꯣꯟꯊꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯌꯥꯏꯐꯃꯤꯟꯅꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯋꯤꯗꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ